Manipur lengang na sangsileba war on drugs saugatuna Nambol Police Station na konba maibam jingning Laimaram Lamkhai Tidim Lambida Imphal tamna lakpa Interstate Service bus amadagi chaurakna gram tarago humdoigi heroin powder shop case marfuga taret Bisnupur Police na Phagatkhre Police team aduna khambada yadana jingnaningai oiba mongda Interstate Service bus MN01 1938 adu kanna thauduna chatkibadagi tanaduna namduna khamlaga check tawbada Kevin da thaba passenger seat makha gari gi oithangba wall amadi Kevin ga passenger ga khalliba wall da lotuna puramba heroin powder sing adu fagat pangamkibani fagalaba polam sing gari adu bu thaurakliba driver makha taba wahang pahong taunaba Nambol Police Station da kusinakre amadi gari adu da tonglakpa passenger sing na atopa gari amada tonghanki Thaudog asigi matangda additional SP operation Ronnie Mayengbam na phongdokibada Laimaram Lamkhai Tidim Lambida gari adu tanaraga fabadagi check tawbada ahanbada driver na Churachandpurdagi Silongda pukhina bus stop case nangkai kataret purakpani haina mafam takpadagi police personnel singna makatana atai mafam singda search tawbada atai mafam singda lotlamba sing yauna stop case marfuga taret phagat pangamkibani gari adu bu thaurakliba driver Saimillan Suktung handyman na Kapsuan Liani Gari aduga loinana driver handyman amadi fagalaba polam sing makatana thizinaba Nambol Police Station da kusinakre haini Moina wahung pakum tawu matam sida makoin haibase only 57 kha khaibani moina phangba se akoina hanba moina puthorbu matam sida further akoina gari se check tawu matam sida atopa extra kharaga muk sigi hariba mafam sigi sida mu hapami atopa makha sida su mu hapami side sida or pulapna akoi mangdu uriba 87 number of shop case ngasi akoina recover tawu ngamjare aduga sigi hariba moigi keno si akoina chum preliminary oina hangmu matam da moi chi Chusampurdi puraga Silong da pugni haibi amachu moina hairi makha tabadi akoi investigation gi makta akoi Nambol Police Station akoi sinaragani aduga hairo posting asi si sport sida akoi jik magistrate yauraga akoi gi phi angu pibiro si sida akoi sil tongna ba koi kan su process se hojik tawri sport mafam sida dum